자이번 타전나 짤 ꯑꯩꯈꯣꯏ ꯊꯥꯁꯅꯥ ꯂꯥꯛꯑꯗꯤ ꯍꯔꯥꯎ ꯂꯣꯏꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯪꯉꯛꯏꯕ ꯂꯨꯄꯥ 400ꯁꯦ ꯁꯤꯗꯒꯤ ꯂꯨꯄꯥ 50ꯗꯤ ꯀꯛꯇꯕ ꯌꯥꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅꯤꯒꯤ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯁꯨꯒꯠꯅꯕ ꯂꯥꯛꯄꯨ ꯂꯥꯛꯇ꯭ꯔꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯃꯥꯗꯤ ꯑꯃꯗꯨꯅꯅꯦ ꯑꯣꯡꯗꯨꯅ ꯑꯗꯨꯝ ꯄꯨꯈ꯭ꯔꯕꯅꯦ ꯈꯣꯡꯆꯤꯛ ꯀꯃꯥꯏ ꯇꯧꯔꯦ ꯑꯦ ꯑꯩꯈꯣꯏ ꯈꯣꯡꯆꯤꯡꯅ ꯐꯖꯅ ꯅꯩꯈꯥꯏꯈ꯭ꯔꯦ ꯇꯤ ꯅꯥꯟꯅ ꯁꯦꯠꯈ꯭ꯔꯦ ꯍꯥ ꯅꯨꯡꯉꯥꯏꯔꯦꯗ ꯂꯛꯈꯃꯤ ꯆꯪꯍꯧꯔꯦ ꯍꯥ ꯒꯥꯔꯤ ꯑꯩ ꯚꯔꯥꯗꯨꯗꯤ ꯄꯤꯔꯣꯗꯅ ꯚꯔꯥꯗꯨ ꯄꯤꯔꯣ ꯑꯩꯉꯣꯟꯗ ꯑꯩ ꯆꯠꯈꯤ ꯌꯥꯅꯕ ꯁꯦꯟꯗꯣ ꯄꯤꯔꯣ ꯆꯍꯨꯝꯂꯥ ꯀꯌꯥꯅꯣ ꯒꯥꯔꯤ 150ꯗꯤ ꯇꯧꯔꯣꯗꯅ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯧꯋꯥꯗꯩ ꯁꯤꯕꯣꯂꯥ ꯂꯨꯄꯥ 150 ꯄꯤꯌꯣ ꯍꯥꯏꯔꯣ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯅ ꯑꯃꯨꯛ ꯁꯤꯗꯩ ꯄꯨꯔꯦ ꯑꯃꯗꯨꯅ ꯑꯃꯨꯛ ꯑꯣꯛꯑꯒ ꯑꯃꯨꯛ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯑꯃꯗꯨꯅ ꯑꯃꯨꯛ ꯅꯉꯣꯟꯗ ꯁꯤꯟꯅꯔꯒ ꯁꯤ ꯊꯦꯂꯛꯏ ꯅꯠꯇ꯭ꯔꯣ ꯁꯥꯡꯉꯤꯅꯦ ꯅꯪ ꯉꯥꯡꯉꯤꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯨ ꯂꯨꯄꯥ ꯄꯤꯔꯝꯕ ꯑꯦꯔꯨꯝꯅ 5 ꯌꯧꯈꯤꯕ 50 ꯂꯧ ꯌꯥ ꯐꯔꯥꯇꯨꯅ 150 ꯌꯧꯈꯤꯕ ꯇꯨꯡꯒꯥꯂꯨ ꯀꯔꯤꯒꯤꯅꯣ ꯇꯦꯔꯨꯟ ꯁꯥꯔꯃꯨ ꯅꯥꯟꯕ ꯅꯨꯄꯤ ꯀꯣꯏꯖꯤꯜꯂꯒ ꯔꯤꯛꯁꯥ ꯐꯔꯥꯒꯤꯗꯃꯛꯇ ꯀꯟꯅ ꯉꯥꯡꯅꯔꯞꯇꯤ ꯔꯦꯁꯇꯨꯔꯦꯟꯗꯒ ꯆꯪꯂꯞꯇꯤ ꯅꯪ ꯁꯩꯕꯣ ꯀꯣꯐꯤ ꯑꯃꯗ ꯇꯈꯥꯏ ꯊꯛꯃꯤꯟꯅꯔꯁꯤ ꯀꯥ ꯍꯥꯏꯔꯝꯗꯧ ꯃꯤꯅꯤꯍꯦ ꯅꯍꯣꯏ ꯅꯇꯩꯅ ꯅꯪꯅ ꯉꯁꯤ ꯅꯣꯡꯃꯁꯤꯃ ꯑꯩꯕꯨ ꯅꯦꯛꯂꯕꯅꯤ ꯔꯤꯖꯥꯔꯚꯇ ꯂꯩꯔꯤꯃꯤ ꯉꯁꯤ ꯅꯣꯡꯃꯁꯤꯃ ꯐꯤꯖꯤꯟꯅꯔꯤꯃꯤ ꯅꯣꯏꯅ ꯄꯥꯈꯣꯟꯁꯨ ꯅꯪꯅ ꯆꯠꯆꯕ ꯄꯩꯁꯥꯁꯨ ꯅꯪꯅ ꯄꯨꯊꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯣꯡꯆꯤꯡꯅ ꯑꯍꯥꯟꯕ ꯐꯪꯖꯕ ꯄꯩꯁꯥꯁꯦ ꯅꯣꯏ ꯁꯥꯏꯗ ꯂꯣꯏ ꯊꯥꯗꯗꯣꯔꯦꯅꯦ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯁꯦꯅ ꯈꯟꯖꯕꯅꯤ ꯕꯤꯟꯗꯥ ꯑꯣꯜꯂꯦꯍꯦ ꯊꯥꯁꯅꯥ ꯅꯪꯒ ꯃꯥꯒ ꯂꯧꯅ ꯂꯩꯅꯗ꯭ꯔꯅꯦ ꯑꯦꯀꯥꯎꯟ ꯄꯨꯟꯕꯁꯨ ꯅꯠꯇꯦ ꯅꯪꯅꯁꯨ ꯄꯩꯁꯥ ꯄꯨꯊꯣꯛꯄ ꯃꯥꯅꯁꯨ ꯅꯪꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯏꯌꯥꯝꯕꯗꯤꯅꯦ ꯑꯩꯗꯤ ꯄꯦꯟꯗꯦꯀꯣ ꯐꯣꯟ ꯑꯃ ꯄꯤꯔꯣ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯀꯅꯥ ꯇꯧꯒꯦ ꯍꯥꯏꯅꯣ ꯂꯥꯏꯁꯅꯥ ꯑꯁ ꯇꯧꯅꯨꯗ ꯆꯩꯒꯦ ꯍꯥꯏꯔꯣ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕꯗ ꯑꯗꯨꯏ ꯅꯠꯇꯦ ꯉꯁꯥꯏ ꯇꯌꯥꯔ ꯄ꯭ꯔꯣꯐꯥꯏꯜ ꯂꯨꯄꯥ 100 ꯄꯤꯔꯛꯄꯅꯤ 50 ꯂꯦꯝꯃꯦꯅ ꯍꯥꯏꯒꯦ ꯇꯧ हेलो कनानो मोइजलन ꯑꯁ मचानुपी पाइलो मचानुपी ꯄꯥꯕꯨꯡ ꯂꯥꯏꯁꯅꯥ ꯑꯝꯇ ꯄꯥꯏꯍꯟꯕꯤꯔꯛꯑꯣ इबुंगो नं कदाइदगिनो मिंगनो करी अदुगो सिनफमनो करीनो ꯄꯥꯕꯨꯡ ꯑꯩ ꯉꯥ ꯅꯄꯤ ꯊꯣꯡꯗꯣꯏꯅꯦ ꯏꯃꯤꯡꯅ ꯐꯔꯥꯕ ꯀꯧꯏ ꯑꯩꯒꯤ ꯁꯤꯟꯐꯝꯗꯤ ꯌꯦꯟ ꯇꯨꯅꯔꯒ ꯀꯃꯤꯁꯟ ꯆꯥꯕꯅꯤ इचा नुपी करी मरी लेनबा ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄꯅꯤ इबुंगो जीपी वुमेन्स कॉलेज दा करंब सोक्तगी नुपा तमखरबगे अईदी इबुंगो मेजर दो ओलबो निंगुरे नॉनसेंस बिंदा ओलीहे अहम लाइन तो फजर में हम चुम्मे जीपी नंग खोइज मसी पुनमक्से नंगने सोफल्लिने आई तो नोई खंगरे आई तो जे सर थासना ए थासना नुंगारा पावम पोरे हे हंदक अंगांग जगोई तंबीबगी ऑर्डर अनि फंगे आइजुने खुद के हिंग ना हिंग जाके दुलप तो थिलौरगे नंगजुने बासीगा दो नचिमबान के दो लेथा कई खोंगरो अदुगा हयेंग दे चेप हौरसे मफमना अमना सिंगजमैदा अमना कवादा आई जगोई तंबीबै सिंबम तोए ए कइनो हाइजिबो अदु एता याब्रो कइदबोई थादो कदुइनो नंगोंद कनाना मुहु कामजलमगे हु कामसलक्पै वा नतेदा साई तोमना मुन्ना खल्ल कांदा सिंबमजे थादोगेना वारेप लौरक्पै वानी थासना अंगांगजे ममागी पुंगनो लेरिंगेदा डॉक्टरना अल्ट्रासाउंड लौरगा नुपानी नुपीनी हाबसे लाइना खंबंगमी आइना नंगी न उनद लेबि वाखंदो अदुसु आइना लाइना खंबंगमी नंगी 99 जिक्पलिन थारौदुनाने काममी ओरंगनीने नंग मदुगा पारदि मी सुंगोय बोयरोय नंग बिंदा ओनी हे ओ अदुगिरा नंगना मैहौरोन पुरान फाक्तुइदो हा आइदि चबयुंगना लेपे नंगना फना हायरजु सिंबमजे सुबाय पायरो यारबा नंगजु याए नुपीने बु हायरदि अवा थबी लाबदा फनेक सेलदि नुंसी दुनी नंगजु याउद्रे जगोई तंबीबदो ngamdrabo ओजा साबीगे चलगा दुम तंबीबे याद्रो मदुई नुपादुगो पुल्लगा जगोई तम सतै छोरपुदिने पुखरी दो महीन सौबदो मदुद चोंधरगने फुरीजे ताप ताई थुंगलगने
ꯈꯣꯠꯂꯒ ꯂꯩꯒꯦ ꯐꯔꯕ ꯑꯩꯈꯣꯏ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯑꯁꯤ ꯑꯩ ꯂꯥꯏꯁꯅꯥꯅ ꯌꯥꯝ ꯊꯤ ꯉꯥꯡꯉꯤ ꯈꯜꯂꯨꯔꯒ ꯑꯩ ꯁꯨꯝ ꯇꯟꯁꯤꯜꯂꯦ ꯁꯤ ꯁꯤꯟꯐꯝꯁꯦ ꯊꯥꯗꯣꯛꯑꯁꯤ ꯍꯧꯖꯤꯛꯇ ꯃꯔꯣꯟ ꯁꯦꯡꯉꯛꯑꯦꯅꯦ ꯑꯩꯅ ꯍꯥꯏꯗꯨꯅꯦꯕ ꯁꯣꯏꯗꯅ ꯍꯨ ꯀꯥꯟꯕꯜꯂꯝꯒꯅꯦꯅ ꯐꯔꯦꯅꯦ ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯂꯨꯄꯥ ꯂꯥꯛ 5 ꯈꯛꯇ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨ ꯒꯟꯖꯥꯗꯣ ꯐꯥꯖꯅ ꯆꯥꯎꯈꯥꯏꯔꯒꯅꯦ ꯒꯨꯋꯥꯍꯥꯇꯤꯗ ꯇ꯭ꯔꯤꯞ ꯑꯃꯅꯤꯗ ꯀꯥꯞꯄꯨꯁꯤ ꯑꯗꯨꯏꯗꯤ ꯀꯔꯣꯔꯄꯇꯤꯗꯨ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯗꯨꯒ ꯂꯣꯀꯞꯇ ꯂꯩꯕ ꯑꯗꯨꯒ ꯍꯋꯥꯏ ꯂꯧꯈꯠꯄ ꯑꯗꯨꯅ ꯍꯦꯟꯅ ꯐꯠꯇ꯭ꯔꯣ ꯐ꯭ꯔꯤꯗ ꯆꯥꯕꯗꯨꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯒꯤ ꯃꯇꯦꯡ ꯂꯧꯕ ꯍꯥꯏꯁꯦ ꯌꯥꯝ ꯊꯤꯅ ꯏꯀꯥꯏꯗ ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯃꯤ ꯑꯣꯏꯍꯟꯒꯦ ꯈꯜꯂꯗꯤ ꯃꯇꯦꯡ ꯏꯇꯦꯡ ꯂꯧꯅ ꯇꯥꯔꯦꯗꯅ ꯑꯩꯅ ꯁꯦꯝꯖꯕ ꯏꯪꯂꯤꯁ ꯄꯥꯎꯔꯧ ꯑꯃ ꯂꯩꯌꯦ ꯒꯣꯗ ꯃꯦꯠ ꯇꯦꯂꯔ ꯇꯦꯂꯔ ꯃꯦꯠ ꯖꯦꯟꯇꯜꯃꯦꯟ ꯑꯗꯨꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯕ ꯏꯁꯣꯔꯅ ꯇꯦꯂꯔ ꯁꯦꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯦꯂꯔꯅ ꯖꯦꯟꯇꯜꯃꯦꯟ ꯁꯦꯝꯃꯤ ꯃꯊꯪ ꯃꯊꯪ ꯁꯦꯝꯅꯕꯒꯤ ꯋꯥꯅꯤꯗ ꯅꯪ ꯏꯪꯂꯤꯁꯇꯨꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯐꯥꯎ ꯇꯝꯃꯝꯃꯣꯏ ꯀꯥꯃꯤꯅꯣ ꯑꯩꯈꯣꯏ ꯈꯣꯡꯆꯤꯠꯀꯤ ꯈꯜꯂꯨꯕꯗ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯥ ꯁꯨꯄꯔꯐꯥꯏꯟ ꯄꯤꯖꯔꯝꯕꯗꯩ ꯁꯣꯏꯔꯤꯕꯅꯤꯅꯤ ꯗꯥꯏꯠꯇꯨ ꯌꯥꯈꯤꯗ꯭ꯔꯦꯕ ꯄꯨꯂꯞ ꯐꯦꯜ ꯑꯣꯏꯔꯦꯕ ꯑꯁ ꯃꯗꯨꯗ ꯌꯥꯝ ꯈꯟꯖꯜꯂꯨꯅꯨ ꯀꯩꯗꯧꯔꯒꯦ ꯑꯅꯧꯕ ꯆꯥꯔ ꯐꯖꯕ ꯑꯃ ꯁꯦꯝꯃ ꯂꯣꯏꯔꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯃꯈꯥꯎꯁꯦ ꯐꯣꯡ ꯊꯥꯖꯤꯜꯂ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯅꯧꯕ ꯆꯥꯔ ꯑꯃ ꯁꯦꯝꯕ ꯍꯥꯏꯁꯦ ꯃꯀꯣꯛꯇꯩ ꯍꯧꯗꯣꯏꯅꯤ ꯌꯦꯂꯤꯡ ꯊꯥꯔꯛꯄ ꯉꯥꯏꯗꯣꯏꯅꯤ ꯍꯦ ꯅꯪ ꯈꯥꯔꯧꯗꯨ ꯂꯥꯛꯑꯦ ꯑꯁ ꯑꯃꯨꯛ ꯂꯦꯟꯗꯤꯡ ꯇꯧꯁꯜꯂꯦ ꯇꯧꯔꯤꯁꯦ ꯇꯩꯁꯦꯡꯉꯨꯅꯤ ꯑꯩꯅ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯁꯦ ꯀꯩꯝꯇ ꯈꯟꯗꯕꯤꯗ ꯈꯗꯥꯡ ꯊꯥꯗ ꯂꯩꯔꯦꯕ ꯕꯦꯔꯥꯏ ꯅꯨꯄꯤꯅꯤ ꯇꯜꯂꯦ ꯑꯁꯦꯡꯕ ꯄꯨꯂꯞ ꯍꯤꯡꯒꯣꯜ ꯀꯣꯏꯕ ꯂꯤꯟꯅꯦꯃꯤ ꯑꯩꯁꯦ ꯃꯥꯅ ꯐꯖꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅ ꯂꯩꯔꯕꯅꯦꯃꯤ ꯑꯩꯉꯣꯟ ꯂꯧꯅ ꯂꯩꯅꯔꯗꯤ ꯌꯨꯝꯗꯩ ꯃꯄꯥꯟꯗ ꯊꯣꯛ ꯌꯥꯔꯣꯏꯗꯣꯏꯅꯤ ꯅꯛꯄꯗꯤꯕ ꯁꯣꯔꯅ ꯀꯥꯏ ꯍꯣꯟꯗꯣꯏꯅꯣ ꯋꯥꯅ ꯀꯥꯏ ꯉꯥꯡꯗꯣꯏꯅꯣ ꯀꯟꯐ꯭ꯌꯨꯁ ꯆꯠꯀꯗꯕꯅꯤ ꯐꯔꯦ ꯊꯤꯅ ꯉꯥꯡꯊꯠꯂꯣ ꯏꯉꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯈꯪꯉꯕꯣ ꯁ꯭ꯋꯁꯇꯤꯗ ꯀꯥꯕ ꯇꯦꯟꯅꯕꯨ ꯃꯤ ꯁꯤꯕ ꯌꯥꯕ꯭ꯔꯣ ꯇꯦꯝꯄꯥꯛ ꯂꯩꯇꯨꯡ ꯄꯥꯏꯔ ꯁꯨꯗꯠꯂꯨ ꯏ ꯊꯣꯛꯅꯕ ꯑꯩ ꯈꯔ ꯇꯧꯊꯔꯛꯀꯦ ꯑꯩ ꯇꯧꯊꯔꯛꯀꯦꯀꯣ ꯆꯠꯂꯨ ꯆꯠꯂꯨ ꯆꯪꯉꯣ 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 ꯈꯔꯗꯤ ꯉꯥꯡꯈ꯭ꯔꯅꯤꯍꯦ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯏꯕ ꯌꯦꯟ ꯀꯥꯎꯅꯕ ꯏꯃꯥꯟꯅꯕꯁꯤꯡ ꯉꯥꯏꯔꯝꯕꯅꯤ ꯑꯣ ꯑꯩꯅ ꯅꯪ ꯖꯒꯣꯏ ꯇꯣꯍꯜꯂꯤꯁꯤꯗꯤ ꯌꯦꯟ ꯀꯥꯎꯅꯅꯕ ꯁꯤꯟꯕꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕ ꯀꯟꯅ ꯉꯥꯡꯒꯅꯨ 이만원ꯁꯤꯡ ꯇꯥꯔꯒ ꯋꯥꯔꯦꯝ ꯊꯧꯔꯦꯝ ꯇꯧꯕꯅ ꯃꯥꯟꯅꯕ ꯃꯌꯥꯝꯁꯦ ꯄꯨꯟꯁꯜꯂꯒ ꯅꯪ ꯇꯧꯏꯁꯤ ꯀꯗꯩꯅꯣ ꯅꯪ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯑꯩ ꯃꯤ ꯑꯣꯏꯅꯤꯗ ꯂꯥꯏꯁꯅꯥ ꯑꯩ ꯃꯤ ꯁꯣꯏ ꯑꯣꯏꯅꯤꯅꯤ ꯀꯔꯝꯕ ꯃꯇꯝꯗꯅꯣꯕ ꯅꯪꯅ ꯃꯤ ꯑꯣꯏꯗꯣꯏꯁꯦ ꯅꯪꯅ ꯃꯤ ꯑꯣꯏꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯌꯥꯝ ꯌꯥꯝꯃꯦ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯊꯥꯖꯧꯗ ꯑꯩ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤꯗ ꯅꯪꯅ ꯉꯥꯡꯅꯤꯡꯕ ꯆꯩꯅꯤꯡꯕꯗꯣ ꯑꯗꯨꯝ ꯉꯥꯡꯉꯣ ꯅꯃꯥꯏ ꯅꯃꯤ ꯁꯨꯛꯇꯣꯛꯇꯅ ꯅꯈꯣꯡ ꯅꯈꯨꯠ ꯊꯤꯜꯂꯒ ꯉꯥꯡꯕꯗꯤ ꯉꯥꯡꯉꯣ ꯑꯩ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯖꯩ ꯑꯩꯅ ꯈꯣꯡ ꯊꯤꯟꯗꯅ ꯈꯅꯥꯎ ꯀꯪꯈꯩ ꯉꯥꯡꯉꯤꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯂꯣꯏꯅꯔꯨꯕꯩ ꯐꯅꯤꯡꯅ ꯇꯧꯕꯩ ꯋꯥꯅꯦ ꯅꯪꯁꯦ ꯃꯤ ꯑꯣꯏꯅꯤ ꯊꯥꯖꯗ꯭ꯔꯦ ꯑꯩꯅ ꯄꯥꯝꯖꯗꯕ ꯉꯥꯛꯇꯅꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯂꯩꯇꯃꯤꯅ ꯆꯥ ꯑꯃꯨꯛ ꯆꯥ ꯑꯃꯨꯛ ꯍꯧꯒꯠ ꯕ꯭ꯔꯁ ꯑꯃꯨꯛ ꯇꯧ ꯅꯪꯁꯦ ꯀꯣꯜꯒꯦꯠ ꯇꯦꯡꯅ ꯄꯣꯛꯄꯅꯦ ꯑꯩ ꯆꯠꯂꯦ ꯂꯥꯏꯁꯅꯥ 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 ꯇꯧꯔꯦ ꯈꯔ ꯇꯧꯔꯦ 45 ꯑꯦꯡꯒꯜꯗ ꯊꯥꯗ 80 ꯗꯤꯒ꯭ꯔꯤꯗ ꯎꯪꯉꯦꯗꯣ ꯀꯩꯀꯩ ꯉꯥꯡꯊꯈ꯭ꯔꯦ ꯈꯥꯊꯤ ꯉꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯃꯥꯅ ꯈꯔ ꯌꯥꯝ ꯉꯥꯡꯈꯤꯕ ꯑꯣꯏꯅꯤꯡꯉꯤꯗ ꯀꯗꯥꯏꯗꯩꯅꯣꯗ ꯃꯥꯗꯤ ꯃꯈꯣꯡ ꯃꯈꯨꯠ ꯊꯤꯟꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯩꯅ ꯋꯥꯍꯩꯃꯟꯗꯤ ꯅꯪ ꯖꯞ ꯖꯞ ꯌꯥꯟꯕꯗ ꯃꯥ ꯆꯦꯟꯃꯪꯉ ꯂꯩꯖꯥꯠꯤ ꯃꯥ ꯉꯁꯤ ꯑꯍꯤꯡꯁꯤ ꯇꯨꯝꯕ ꯌꯥꯗꯧ ꯃꯥꯟꯗꯦ ꯊꯥꯁꯅꯥ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯅꯨꯄꯥꯒꯤ ꯃꯈꯥꯗ ꯀꯟꯇ꯭ꯔꯣꯜ ꯇꯧ ꯊꯝꯒꯗꯕꯅꯦ ꯈꯪꯉꯕꯣ ꯅꯨꯄꯥ ꯍꯥꯏꯁꯤ ꯆꯥꯝꯃꯩ ꯃꯄꯨꯅꯤꯗ ꯇꯥꯛꯈꯣꯏ ꯌꯥꯝꯅꯁꯨ ꯍꯥꯏꯖꯜꯂꯨꯅꯨꯗ ꯍꯌꯦꯡ ꯃꯥꯅ ꯅꯪ ꯑꯃꯨꯛ ꯊꯥꯗꯣꯛꯑꯝꯃꯗꯤ ꯕꯤꯟꯗꯥꯋꯣꯅꯤꯀꯣ ꯑꯃꯨꯛꯇꯪ ꯉꯥꯏꯈꯣꯅꯦ
땡큐. ꯀꯔꯤ ꯃꯤꯅꯣ ꯁꯤꯕꯣ? ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯕ? ISTVꯗ ꯑꯩꯒꯤ ꯗꯨꯀꯥꯟꯒꯤ ꯑꯦꯗ ꯑꯃ ꯍꯥꯞꯄ ꯂꯥꯛꯄꯅꯦ. ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯑꯣꯐꯔ ꯈꯔ ꯄꯤꯒꯦꯅ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯗꯨꯀꯥꯟꯁꯨ ꯃꯤ ꯀꯅꯥꯝ ꯂꯩꯍꯧꯗꯦ. ꯍꯣꯏ. ꯆꯠꯂꯦ. ꯃꯉꯥ ꯂꯩꯕꯅꯤꯅꯦ. ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯤꯁꯤ ꯅꯪ ꯈꯪꯅꯕ꯭ꯔꯣ? ꯕ꯭ꯔꯣ ꯀꯩꯅꯣ? ꯑꯩꯒꯤꯗꯤ ꯀꯩꯅꯣ? ꯅꯪ ꯍꯣꯇꯦꯜꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯩꯗꯨꯗꯤ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯁꯤ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯣꯏꯅꯕ ꯀꯨꯏꯔꯦꯅ. ꯍꯥ? ꯀꯨꯏꯅ ꯅꯤꯡꯊꯧ ꯂꯥꯛꯑ ꯂꯣꯏꯅ ꯈꯪꯉꯅꯤ. ꯀꯩ ꯈꯨꯟꯒꯤ ꯅꯤꯡꯊꯧꯅꯣ? ꯈꯨꯟꯒꯤ ꯅꯤꯡꯊꯧ ꯅꯠꯇꯦꯗ. ꯑꯩ ꯃꯔꯨꯞ ꯅꯤꯡꯊꯧꯗꯨꯅꯤ ꯀꯩꯅꯣ. ꯑꯩ ꯂꯥꯛꯑꯦ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯃꯗꯥꯏꯔꯦꯟꯁꯥ. ꯐꯝꯃꯣ. ꯉꯁꯤꯗꯤ ꯄꯣꯠꯂꯣꯏꯅꯕ ꯁꯤꯡꯒ ꯂꯣꯏ ꯑꯦꯔꯦꯟꯖ ꯇꯧ ꯂꯩꯔꯝꯅꯤ. ꯑꯦ ꯀꯅꯥ ꯑꯃꯨꯛ ꯂꯩꯇ꯭ꯔꯒꯦ? ꯅꯪ ꯄꯣꯠꯂꯣꯏꯅꯕꯅꯤ ꯀꯩꯅꯣ. ꯑꯁ ꯇꯧꯍꯣꯏꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯨ ꯄꯜꯂꯛꯀꯅꯨ. ꯀꯩꯅꯣ ꯅꯪ ꯑꯁꯥꯝ ꯊꯦꯡ ꯂꯥꯛꯏꯁꯦ? ꯑꯁ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯣꯏꯔꯝꯗꯅ ꯌꯥꯗꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ? ꯐꯔꯦꯁꯦ come to the point. ꯄꯣꯏꯟ ꯍꯥꯏꯕꯨ ꯁꯤꯌꯨ. ꯑꯦ ꯁꯤꯗꯤ ꯂꯨꯍꯣꯡꯕ ꯀꯥꯏꯒꯦ ꯇꯧꯕ ꯅꯨꯄꯤꯗꯨꯅꯤꯅꯦ. ꯀꯅꯥꯅꯣꯕ ꯁꯦ? ꯁꯤꯗꯤ ꯅꯪ ꯁꯥꯏꯗꯨꯅꯤꯅꯦ. ꯌꯦꯡꯍꯜꯂꯣ. ꯁꯦ ꯁꯤ ꯀꯅꯥꯅꯣ ꯅꯪ ꯈꯪꯕ꯭ꯔꯣ ꯌꯦꯡꯉꯨ. ꯑꯣꯟꯅꯔꯝꯒꯅꯤꯗ. ꯑꯩ ꯁꯨꯡꯊꯥ ꯊꯥꯖꯗꯦ. ꯑꯩꯅ ꯁꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯆꯤꯛꯊꯅ ꯂꯩꯔꯒ ꯃꯥꯒꯤꯅꯤ ꯌꯥꯏ. ꯅꯪꯉꯣꯟꯗꯗꯤ ꯅꯨꯄꯤꯗꯨꯅ I love you ꯒꯥꯏ ꯍꯥꯏꯔꯛꯄ꯭ꯔꯣ? ꯑꯗꯨ ꯋꯥꯗꯣ ꯀꯥꯟꯅꯤꯁꯤ. ꯑꯩ ꯋꯤꯠꯅꯦꯁ ꯍꯥꯏꯕꯨ ꯑꯗꯨ ꯊꯥꯔꯤꯕ ꯃꯦꯁꯦꯖ ꯃꯌꯥꯝꯗꯣ ꯌꯦꯡꯍꯜꯂꯣ. ꯌꯦꯡꯍꯜꯂꯣ. ꯁꯦ ꯌꯦꯡꯉꯨ. ꯌꯥꯔꯣ. ꯅꯪ ꯐꯣꯟꯗꯩꯗꯣ. ꯍꯜꯂꯣ. ꯀꯩꯒꯤꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯄ꯭ꯂꯦ ꯇꯧꯔꯤꯁꯦ? ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯅ? ꯀꯩꯒꯤꯅꯣ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯁꯥꯟꯅꯔꯤꯁꯦ ꯑꯩꯉꯣꯟꯗ? ꯍꯥ? ꯅꯪ ꯌꯨ ꯊꯛꯆꯜꯂꯨꯕ꯭ꯔꯥ? ꯊꯛꯑꯦ. ꯑꯩ ꯉꯥꯎꯔꯦ. ꯑꯩꯉꯣꯟꯗ ꯆꯤꯠ ꯇꯧꯕ, ꯑꯩꯒꯤ ꯕ꯭ꯔꯣꯗꯁꯨ ꯆꯤꯠ ꯇꯧꯕ. ꯅꯪ ꯌꯥꯝ ꯇꯨꯀꯠꯆꯕ ꯅꯨꯄꯤꯅꯤ ꯅꯪ. ꯅꯪꯒꯤ ꯕ꯭ꯔꯣꯗꯤ ꯀꯅꯥꯅꯣ? ꯑꯩꯒꯤ ꯕ꯭ꯔꯣꯗꯤꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗꯣ. ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯈꯔ ꯊꯛꯆꯜꯂ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯈꯥꯏꯔꯛꯀꯅꯨ. ꯑꯦ ꯊꯝꯈ꯭ꯔꯦꯅꯦ. ꯁꯥꯎꯒꯠꯀꯅꯨ. ꯅꯨꯃꯤꯠ ꯊꯥ ꯎꯕ ꯍꯟꯗꯣꯏꯅꯤ. I'm going to be here. I know, Jack. tumba yadrabo. Kapiro. ꯀꯅꯥꯒꯨꯝꯕꯅ ꯐꯣꯟ ꯇꯧꯁꯜꯂꯛꯄꯗꯩ ꯀꯞꯊꯔꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ. ꯑꯩꯗꯤ ꯐꯤꯂꯝ ꯌꯦꯡꯕꯒꯤ ꯀꯞꯆꯕꯅꯦ. ꯊꯥꯖꯩ. ꯅꯨꯡꯁꯤꯕꯤ, ꯃꯅꯤꯄꯨꯔꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤꯀꯣ. ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ? ꯅꯪꯒꯤ ꯑꯔꯣꯟꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ. ꯅꯪ ꯌꯨ ꯊꯛꯄ ꯃꯥꯜꯂꯦ. ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯊꯃꯣꯏꯁꯦ ꯆꯥꯛꯃꯟꯗꯅ ꯈꯔ ꯊꯛꯆꯜꯂꯨꯔꯦ. ꯑꯩ ꯌꯨ ꯊꯛꯄ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ. ꯅꯪ ꯁꯣꯏ ꯊꯛꯑꯝꯃꯅꯤ. ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ. ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯇꯜꯂꯅꯤ. ꯍꯌꯦꯡꯁꯨ ꯄꯥꯝꯃꯝꯃꯣ. ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯃꯔꯤ ꯁꯝꯅꯗ꯭ꯔꯦ. ꯃꯤ ꯑꯣꯟꯅꯔꯝꯃꯅꯤ. ꯊꯝꯃꯒꯦ. ꯍꯌꯦꯡ ꯁꯥꯟꯅꯔꯁꯤ. ꯅꯪ ꯀꯩꯁꯤ ꯀꯥꯏꯗꯅꯣ? ꯍꯥ? ꯕ꯭ꯔꯥꯟꯗꯦꯠ ꯐꯨꯔꯤꯠ ꯑꯃ ꯂꯩꯈꯥꯏꯔꯒ ꯅꯪ ꯃꯉꯥ ꯂꯩꯕ ꯎꯅꯒꯦ ꯁꯤꯔꯣ? ꯁꯤ ꯃꯉꯥꯜꯂꯩꯃ ꯗꯨꯀꯥꯟꯅꯤ. ꯁꯤꯁꯦ. ꯍꯥ? ꯁꯤꯁꯦ? ꯃꯥ ꯁꯤ ꯁꯣꯏ ꯂꯩꯔꯝꯒꯅꯤ. ꯑꯗꯨꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏ ꯌꯥꯗ꯭ꯔꯣ? ꯁꯠꯂꯣꯡ ꯆꯪꯉ ꯎꯅꯔꯣ. ꯆꯠꯂꯣ, ꯆꯪꯉꯣ. ꯅꯪ ꯉꯥꯏꯈꯣ. ꯀꯁꯇꯃꯔ ꯃꯌꯥꯝ ꯃꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯐꯖꯗꯦ. ꯁꯣꯝꯗ ꯀꯧꯊꯣꯛ. ꯑꯩ ꯉꯥꯏꯕ. ꯃꯥꯂꯦꯃ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯣ. ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦ. ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣꯕ. ꯈꯔ ꯊꯨꯅ ꯊꯣꯛꯂꯛꯑꯣ. ꯀꯩ ꯂꯩꯔꯒꯦ? ꯑꯩ ꯀꯧꯊꯣꯔꯛꯏꯁꯦ ꯀꯩꯒꯤꯅꯣꯕ? ꯌꯥꯔꯦ, ꯑꯩ ꯀꯦꯁ ꯈꯪꯉꯦ.
ꯑꯩ ꯃꯩꯔꯥꯕ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯒ ꯉꯁꯤ ꯑꯍꯥꯟꯕ ꯎꯅꯕꯁꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯑꯩꯈꯣꯏ ꯏꯅꯥꯎ ꯆꯥꯎꯔꯦꯟꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯐꯣꯟ ꯇꯧꯕꯗꯨ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯖꯒꯦꯅ ꯂꯥꯛꯄꯅꯤ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯏꯅꯥꯎ ꯆꯥꯎꯔꯦꯟꯁꯦ ꯌꯥꯝ ꯆꯝꯕ ꯏꯅꯥꯎꯅꯤ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤꯅꯤ ꯌꯥꯝ ꯁꯤꯝꯄꯜ ꯂꯤꯕꯤꯡꯅꯤ ꯅꯠꯇ꯭ꯔꯦ ꯆꯥꯎꯔꯦꯟ ꯃꯥꯅꯤ ꯑꯗꯣ ꯃꯥ ꯅꯪꯉꯣꯟꯗ ꯁꯨꯝ ꯆꯝꯅ ꯅꯨꯡꯁꯤꯔꯨꯕꯖꯥꯠꯅꯤ ꯅꯨꯡꯁꯤꯕꯤ ꯑꯗꯣ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤꯕꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯅꯧꯕ ꯅꯨꯡꯁꯤꯅꯕꯒꯤ ꯄꯟꯗꯨꯞ ꯑꯃ ꯍꯧꯗꯣꯔꯕꯅꯤ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯍꯟꯅ ꯄꯜꯂꯛꯀꯅꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯕꯤ ꯑꯗꯨꯝ ꯀꯧꯔꯤꯗꯨꯗꯤ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯑꯦꯛꯇꯤꯡꯗꯨꯗꯤ ꯅꯥꯜꯂꯤꯍꯦ ꯃꯗꯨꯒꯤ ꯑꯦꯛꯇꯤꯡ ꯁꯣꯏꯅꯧꯗꯣ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯕ꯭ꯔꯣꯒ ꯄꯨꯟꯅ ꯂꯩꯔꯒꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯗꯣ ꯍꯣꯡꯉꯤꯅꯤꯅꯦ ꯉꯥꯏꯈꯣ ꯅꯣꯏꯅꯤꯁꯦ ꯑꯩ ꯀꯦꯁ ꯈꯪꯉꯦ ꯅꯣꯏ ꯑꯅꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕꯅꯤ ꯐ꯭ꯔꯦꯟ ꯑꯣꯏꯅ ꯇꯤꯟꯅꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯏꯍꯥꯛ ꯅꯣꯛꯃꯤꯟꯅꯕ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯈꯟꯅꯕ ꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯅꯠꯇ꯭ꯔꯅꯦ ꯅꯨꯡꯁꯤꯕꯤ ꯅꯪꯁꯨ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯉꯥꯎꯁꯜꯂꯛꯑꯕ ꯑꯩꯁꯦ ꯃꯄꯨ ꯄꯥꯟꯈ꯭ꯔꯦ ꯁꯪꯗ꯭ꯔꯕꯗꯣ ꯑꯩꯅ ꯉꯔꯥꯡ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗ ꯅꯪ ꯈꯔ ꯁꯥꯎꯕ ꯃꯥꯜꯂꯦ ꯑꯩ ꯉꯔꯥꯡ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯌꯨ ꯈꯤꯇꯪ ꯊꯧꯕꯅꯤ ꯅꯪ ꯁꯥꯎꯅꯣ ꯑꯩ ꯉꯔꯥꯡ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯤꯗꯨ ꯅꯨꯡꯗꯥꯡꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯁꯥꯎꯗꯣꯏꯕ ꯑꯗꯨꯅꯦꯕ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯃꯁꯛ ꯁꯨꯛꯈꯪ ꯈꯪꯗꯤꯌꯦ ꯀꯩꯅꯣ ꯃꯥꯁꯨ ꯈꯪꯗꯦ ꯍꯥꯏ ꯑꯩꯉꯣꯟꯗꯁꯨ ꯁꯥꯎꯖꯜꯂꯛꯏ ꯅꯪ ꯅꯨꯄꯥ ꯑꯇꯣꯞꯄ ꯀꯣꯏꯔꯕ꯭ꯔꯥ ꯍꯥ ꯉꯥꯏꯈꯣ ꯑꯩ ꯐꯖꯅ ꯉꯥꯡꯅꯒꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦꯕ ꯅꯨꯡꯁꯤꯕꯤ ꯇꯨꯃꯤꯟ ꯂꯩꯌꯣ ꯃꯗꯨ ꯋꯥꯍꯩꯗꯣ ꯄꯜꯂꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ ꯑꯩ ꯁꯨꯝ ꯀꯧꯗꯅ ꯂꯥꯛꯄꯗꯨꯗ ꯂꯩꯗ ꯅꯞꯈꯤꯕ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩ ꯀꯣꯛꯀꯁꯤ ꯂꯣꯏ ꯉꯥꯎꯔꯦ ꯍꯥꯏꯕ ꯍꯦꯔꯣ ꯃꯥ ꯃꯁꯛꯁꯦ ꯎꯔꯨꯕꯗꯒꯤ ꯅꯪꯗꯤ ꯀꯣꯛꯀꯁꯦ ꯂꯣꯏ ꯉꯥꯎꯔꯤꯅꯤꯅꯦ ꯍꯥ ꯁꯛꯁꯤ ꯎꯕꯗ ꯀꯣꯛꯇꯣ ꯉꯥꯎꯔꯁꯨ ꯈꯣꯟꯖꯦꯜꯗ ꯐꯥꯎꯗꯤ ꯈꯪꯕ ꯌꯥꯏ ꯀꯩꯅꯣ ꯈꯣꯟꯖꯦꯜꯂꯕ ꯍꯣꯏ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯈꯪꯗ꯭ꯔ ꯒꯥꯏꯅ ꯅꯪꯕꯨ ꯁꯔꯨꯛ ꯈꯥꯜꯂꯣ ꯅꯪꯕꯨ ꯃꯤ ꯇꯥꯕ ꯆꯠꯂꯣ ꯍꯥ ꯀꯩꯗꯧꯔꯖꯜꯂꯕ ꯅꯪꯕꯨ ꯅꯁꯛ ꯑꯅꯤꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯆꯠꯂꯣ ꯃꯤꯑꯣꯏ ꯀꯃ ꯅꯨꯡꯁꯤꯕꯤ ꯅꯨꯡꯁꯤꯕꯤ ꯆꯥꯛꯀꯣ ꯆꯥꯕꯤ ꯍꯜꯂꯣ ꯑꯩꯅ ꯐꯣꯟ ꯇꯧꯕꯁꯦ ꯅꯪ ꯀꯩꯁꯨ ꯄꯥꯏꯅꯤꯡꯉꯝꯃꯣ ꯅꯪꯅ ꯃꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯒꯅꯤ ꯃꯥꯕꯨ ꯀꯅꯥꯅꯣ ꯅꯪ ꯕꯣꯏ ꯐ꯭ꯔꯦꯟ ꯀꯌꯥ ꯁꯨꯒꯦ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪ ꯆꯥꯎꯔꯦꯟ ꯈꯪꯕ꯭ꯔꯥ ꯆꯥꯎꯔꯦꯜꯂꯕꯨ ꯀꯅꯥꯅꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯣꯟꯅꯔꯝꯃꯅꯤ ꯌꯨ ꯊꯛꯆꯜꯂꯨꯔꯕꯣ ꯑꯦ ꯅꯪꯕꯨ ꯃꯉꯥꯜ ꯂꯩꯃ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯀꯅꯥꯗꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯅꯪꯅ ꯇꯥꯏꯝ ꯄꯥꯁ ꯇꯧꯔꯤ ꯅꯠꯇ꯭ꯔꯣ ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏꯁꯦ ꯑꯩꯕꯧ ꯈꯪꯗꯕ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯃꯉꯥꯜ ꯂꯩꯃ ꯀꯅꯥꯅꯣꯕ ꯃꯉꯥꯜ ꯂꯩꯃ ꯅꯪꯁꯨ ꯀꯨꯏꯔ ꯀꯣꯛꯇꯨ ꯆꯥꯈꯠꯂꯛꯑꯦ ꯅꯪꯒꯤꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯃꯥꯅꯦ ꯃꯤ ꯑꯩꯒꯤ ꯁꯛꯇꯤ ꯀꯗꯥꯏꯗ ꯎꯔꯤꯕ ꯅꯤꯡꯊꯧꯒꯤ ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯅꯦ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗꯤ ꯅꯍꯥꯟꯅ ꯂꯨꯍꯣꯡꯉꯒ ꯃꯆꯥꯒ ꯆꯥꯎꯈ꯭ꯔꯕꯗꯣ ꯑꯁ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯗꯨ ꯅꯠꯇꯦ ꯃꯤ ꯔꯥꯅꯤꯒꯤ ꯅꯨꯄꯥ ꯐꯩꯖꯩ ꯆꯠꯄ ꯅꯤꯡꯊꯧꯗꯨꯅꯦ ꯃꯤ ꯑꯣ ꯔꯥꯅꯤꯒꯤ ꯅꯨꯄꯥꯗꯣ ꯅꯪ ꯀꯥꯏꯗꯩꯅꯣ ꯃꯁꯝ ꯁꯥꯡꯕ ꯑꯉꯥꯡꯗꯨꯔꯣ ꯀꯗꯥꯏꯗꯒꯤ ꯃꯁꯝ ꯁꯥꯡꯕꯅꯣꯅꯦ ꯑꯩꯗꯤ ꯁꯤꯡꯖꯃꯩꯗꯩꯅꯤ ꯀꯩꯅꯣ ꯌꯥꯔꯦ ꯊꯝꯃꯣ ꯑꯩꯅ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯦ ꯈꯪꯕꯁꯨ ꯄꯥꯝꯗꯦ
ꯍꯣꯏ ꯐꯩ ꯆꯠꯂ ꯇꯧꯒꯦ ꯌꯦꯡꯉꯨ ꯃꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯀꯩ ꯂꯩꯒꯦꯅ ꯑꯃꯨꯛꯇꯪ ꯄꯥꯏꯕꯗꯤ ꯌꯥꯕꯅꯤ ꯀꯩꯅꯣ ꯅꯪ ꯑꯃꯨꯛ ꯇꯧꯈꯠꯂꯛꯏꯗꯨꯅ ꯑꯩꯅ ꯉꯁꯥꯏꯗꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯃꯨꯛꯇꯪ ꯄꯥꯏꯕꯗ ꯁꯤꯔꯗ꯭ꯔꯣ ꯌꯥꯔꯦ ꯅꯪ ꯀꯣꯛꯇꯣ ꯌꯥꯝ ꯊꯤ ꯆꯥꯏ ꯆꯥꯒꯦꯔꯥ ꯆꯥꯋꯦꯔꯥ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯀꯅꯥꯝꯇꯩ ꯂꯥꯛꯇꯦꯅ ꯅꯪ ꯐꯣꯟꯗꯣ ꯂꯥꯛꯇꯕ꯭रा ꯌꯦꯡꯉꯣ ꯃꯤꯁ ꯀꯣꯜ ꯂꯩꯇꯕ꯭रा ꯌꯦꯡꯉꯣꯕ ꯑꯩ ꯅꯉꯣꯟꯗ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯕꯅꯦꯕ ꯑꯗꯨ ꯅꯪ ꯈꯪꯗꯦꯕ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯃꯤꯁ ꯀꯣꯜ ꯌꯥꯎꯗꯕ꯭रा ꯌꯦꯡꯉꯣ ꯃꯤꯁ ꯀꯣꯜꯁꯨ ꯑꯝꯇ ꯂꯩꯇꯦꯅ ꯅꯪ ꯐꯣꯟꯗꯩ ꯑꯝꯇ ꯇꯧꯔ ꯌꯦꯡꯉꯣ 사일렌트가 탐나. 사일렌트 넣었어. ꯀꯥꯏꯗꯩ ꯁꯥꯏꯂꯦꯟꯅꯣ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯒꯤꯅꯣ ꯅꯪ ꯍꯟꯖꯟ ꯍꯟꯖꯟꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯀꯅꯨ खरा सावगꯠꯈ꯭ꯔꯦ ꯑꯩꯅꯗꯤ ꯅꯨꯡꯁꯤꯕꯤꯅꯦꯅ ꯐꯣꯟꯒ ꯇꯧꯁꯟꯗꯅ ꯃꯌꯨꯝꯗꯒ ꯂꯨꯝꯃꯨꯔꯤ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯎꯗ꯭ꯔꯣ ꯀꯥꯏꯗꯒꯤ ꯎꯗꯣꯏꯅꯣ ꯃꯥꯏ ꯃꯌꯨꯝꯁꯨ ꯅꯠꯇ꯭ꯔꯥ ꯍ ꯅꯝꯕꯔ ꯄꯤꯔꯤꯅꯦꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯄꯤꯁꯜꯂꯛꯑꯒ ꯇꯥꯃꯩꯔꯥꯕ ꯆꯥ ꯊꯛꯁꯦ ꯆꯥ ꯄꯥꯏꯌꯨ ꯔꯥꯅꯤ ꯅꯪꯅ ꯉꯍꯥꯟ ꯄꯤꯔꯛꯄ ꯐꯣꯟ ꯅꯝꯕꯔꯗꯨꯕꯨ ꯃꯩꯔꯥꯕꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯅ ꯄꯤꯔꯝꯕꯅꯦ ꯑꯗꯥꯏꯅꯦ ꯑꯣ ꯑꯗꯨꯕꯨꯔꯣ ꯅꯍꯥꯟ ꯑꯩꯈꯣꯏ ꯏꯇꯩꯅ ꯇꯥꯃꯣꯒꯤ ꯒꯥꯔꯤ ꯑꯃ ꯂꯧꯕꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯆꯦ ꯑꯃꯗ ꯏꯔꯒ ꯏꯇꯩꯅ ꯊꯝꯃꯝꯕꯖꯥꯠꯅꯤ ꯑꯩꯗꯤ ꯆꯦ ꯑꯃ ꯂꯩꯔꯦꯅ ꯃꯅꯤꯡꯗ ꯏꯔꯨꯕꯗꯨꯗ ꯑꯗ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯑꯩꯗꯤ ꯀꯩꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯆꯨꯝꯂꯕꯣꯏ ꯈꯜꯂꯨꯔꯦ ꯑꯁ ꯃꯁꯤꯅ ꯇꯧꯕꯁꯤꯗꯤꯕ ꯑꯦ ꯆꯨꯝꯃꯤꯅꯦ ꯁꯣꯝꯗꯁꯨ ꯑꯃ ꯌꯥꯎꯔꯤꯅꯦ ꯑꯁ ꯂꯣꯏꯔꯦ ꯀꯩꯗꯧꯕꯩ ꯂꯣꯏꯗꯣꯏꯅꯣ ꯂꯥꯟꯈ꯭ꯔꯦꯀꯣ ꯍꯥꯏꯔ ꯂꯣꯏꯔꯦ ꯁꯦ ꯅꯪ ꯂꯥꯟꯕꯅꯦ ꯅꯪ ꯆꯠꯂꯒꯅꯦ ꯅꯨꯄꯤꯗꯨꯗ ꯍꯥꯏꯖꯠꯁꯣ ꯑꯁ ꯁꯥꯎꯗꯅ ꯃꯩ ꯍꯧ ꯂꯩꯔꯀꯥꯟꯗꯨꯗ ꯑꯩ ꯏꯊꯟꯗ ꯆꯠꯂꯨꯁꯤꯅꯤꯅꯦ ꯑꯩ ꯉꯝꯃꯣꯏ ꯐꯔꯦꯁꯦ ꯑꯩ ꯆꯠꯂꯒꯅꯦ ꯐꯖꯅ ꯍꯥꯏꯔꯨꯔꯒꯦ ꯌꯥꯔꯦ 이베마 ꯅꯪꯒꯤ ꯐꯖꯈ꯭ꯔꯕ ꯅꯃꯥꯏꯗꯣ ꯃꯗꯨꯗ ꯁꯣꯛꯄꯟ ꯇꯧꯔꯒꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯅꯨꯄꯤꯅꯤꯒ ꯍꯥꯏꯕꯗꯣ ꯏꯀꯥꯏꯖꯩ ꯑꯩ ꯑꯣꯏꯅꯅꯦ ꯆꯠꯆꯔꯨꯔꯒꯦ ꯌꯥꯔꯣꯏꯗ ꯃꯤ ꯑꯣꯏꯔꯣ ꯌꯥꯔꯣꯏꯕ ꯅꯃꯥꯡꯗ ꯁꯝꯃ ꯆꯠꯈ꯭ꯔꯤꯗꯨꯕꯨ ꯀꯣꯛ ꯇꯥꯟꯅꯔꯒ ꯀꯔꯤꯅꯣꯃ ꯆꯥꯁꯦ ꯊꯛꯁꯤ ꯈꯣꯠꯁꯦꯗꯤ ꯍꯥꯏꯗꯤ ꯇꯥꯈ꯭ꯔꯤꯝꯒ ꯂꯥꯎ ꯂꯩꯔꯗꯤ ꯃꯥꯡꯉꯤ ꯇꯥꯕ ꯑꯗꯨꯒꯤ ꯑꯃ ꯃꯤꯌꯥꯝ ꯃꯔꯛꯇꯨꯗꯨꯕꯨ ꯃꯁꯤꯗꯤ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕ ꯐꯖꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤꯅꯦ ꯎꯅꯔꯤꯉꯩ ꯊꯦꯡꯅꯔꯤꯉꯩꯗ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯈꯨꯗꯛꯇ ꯍꯥꯏꯍꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤꯀꯣ ꯍꯥꯏꯕꯤꯔꯅꯨ ꯍꯥꯏꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤꯅꯦ ꯈꯨꯠꯇ ꯄꯥꯏꯕ ꯏꯆꯥꯒꯤ ꯀꯨꯠ ꯂꯥꯎꯕꯅ ꯑꯩꯒꯤ ꯅꯠꯇ꯭ꯔ ꯇꯥꯈꯤꯡꯕ माने चुम्मे इनाउना हाबी याम चुम्मीने कांदे से साक सा थोंनबो तौसी ꯑꯉꯥꯡ ꯅꯪ ꯀꯩꯝ ꯈꯪꯄꯣꯟꯗꯦꯀꯣ ꯋꯥ ꯆꯥꯛꯆꯥꯛ ꯑꯉꯥꯡ ꯇꯤꯜꯍꯧ ꯁꯤꯜꯂꯦ ꯁꯥꯏꯍꯦ ओए अदुई वाबदी नंग नमांग न ताइमें थाबलेगा इगो वारी सानेदो न खंगेना मदुगी नरिंदो पालोबा ꯋꯥ ꯑꯣꯏꯅ ꯉꯥꯡꯕꯗꯤ ꯂꯥꯏꯕꯅꯦ ꯏꯁꯥ ꯏꯁꯥꯗ ꯊꯣꯛꯑꯀꯥꯟꯗ ꯈꯪꯒꯗꯕꯅꯤ अंगांग जी ngasidi थबक अम तौ तारे मरिन पांदबा लाओ हौन तौरसे अखोई ने त पुंजलजिने ꯍꯣꯏ चौक, ， हाउनी ， हाउनी ， ꯍꯣꯏ
짜슬로 짜슬로 어떡하노 짜슬로 제 인장 뭐이게 그땅 탁절로 제 누파 아마 사나 모두 많이 또 뭐 하노 브로 짜슬로 아두니드나 누파 아마 사지디 아두니드나 세 아이디네 나망데 세 차이다 비기세 상자이면 타잔나 짤 akwai tasna la di harang luwe ni ado akwai na phangai bul pa chahum je sidagi lupa yang kai dikak tabi yadre karigino akwai ni gi hore nung dawairam chugat na ba lak bulak trisni bunga ma di amaduna ne ongduna dum pu gramane 공식 그만이 떠라 e akwai khongching na patan ne khai gre ti na na chet kre 하 노아이다 나 금이상 하오래 하 Kare parado di biro na. Parado biro ingonda. Ai chaki ana ba. 쟤도 비로 좀라 걔너 Kare chani ang kai din taro dana. 에 그이 노아지고 까와네 지몰라 루파찬이야 그 비와로 Kare na harap sibo. Nang namok sidai pure. Amadna amok oga amok chape aba saloro matungda. Amok amadna mo nang sinaraga sithelem natra. 창이네 난 앙이도 Kare na nang harap. Lupa piram be erum na mga yaw kiba. Yang kai lo ya phara tuna sani ang kai yaw kida tungal karigino. Teruan char mun nan mun pin ko jilaga. Rikshaw phara gi damak tukkan ngang narapti. Restaurant na sang lapti nang sebo. Kopi na takai tami nar si ka haram nang mini he. Na hoy na tay na nang ngasi no mo simo ay unek lam. Rijat talarim. Ngasi no mo simo piti narim ni noy. pakhon junang na sacha ba sa junang na puthok ba aduga akwai khongching na aham na phangjo ba je noi sai de loi thada dore ne kari gum khara sa je na khanjabani binda bole he thasana nanga maga logna legnadra ne account pun be sudate nang na su paisa puthokpa ma na su nang bu thabak sijana ba iyambadi ne ai depende ko 번호 필요 kai do ge hai no kana to ge hai no 라이스나 as tau nu da 상자이면 타잔나 짤 akwai tasna la di harang luwe ni ado akwai na phangai bul pa chahum je sidagi lupa yang kai dikak tabi yadre karigino akwai ni gi hore nung dawairam chugat na ba lak bulak trisni bunga ma di amaduna ne ongduna dum pu gramane 공식 그만이 떠라 e akwai khongching na patan ne khai gre ti na na chet kre 하 노아이다 나 금이상 하오래 하 Kare parado di biro dana. Parado biro ingonda. Ai chaki ana ba. 쟤도 비로 좀라 걔너 Kare chani ang kai din taro dana. 에 그이 노아지고 까와네 지몰라 루파찬이야 그 비와로 Kare na harap sibo. Nang namok sidai pure. Amadna amok oga amok chape aba saloro matungda. Amok amadna mo nang sinaraga sithelem natra. 창이네 난 앙이도 Kare na nang harap. Lupa piram be erum na mga yaw kiba. Yang kai lo ya phara tuna sani ang kai yaw kida tungal karigino. Teruan char mun nan mun pin ko jilaga. Rikshaw phara gi damak tukkan ngang narapti. Restaurant na sang lapti nang sebo. Kopi na takai tami nar si ka haram nang mini he. Na hoy na tay na nang ngasi no mo simo ay unek lam. Rijat talarim. Ngasi no mo simo piti narim ni noy. pakhon junang na sacha ba sa junang na puthok ba aduga akwai khongching na aham na phangjo ba je noi sai de loi thada dore ne kari gum khara sa je na khanjabani binda bole he thasana nanga maga logna legnadra ne account pun be sudate nang na su paisa puthokpa ma na su nang bu thabak sijana ba iyambadi ne ai depende ko 번호 필요 kai do ge hai no kana to ge hai no 라이스나 as tau nu da sai ge hai ro